Ukraine Konungi Mathakta Russian missile Kapthakhre. Ukraine ki Konung Kip City ki Mathakta Ukraine ki surface to air missile amana Russia ge caliber cruise missile ama thatpagi angakpa masakki footage ama thoklakhre. Uhauba singna kapauba cell phone video singi manungdagi amada missile ama thatkibaga madu yum singi mathakta nemna paiba masung khanghodana pokhaiba ukhe. Masi ngarang thangna atenba matamgi manungda thattuna thugaikhiba missile aningi manungdage ama oigani thajai. Ani suba thokdok adu oiramgadaba atopa video ama Reddit ta thagalakhe. Ngarang sagol sel numita Ukraine gi mafam kayada laiba city singda anauba Russian attack sing chatharakhe. Malem gi food supply di tengbang na ba pandamda Ukraine bu Black Sea fauduna chana ba chinjak mapanda thadokpa yahanba agreement ki matam sangdokhan ki badugi afaba pauk sing adu official sing na laukthokiba da chayol asida Russia gi missile attack sing chatharakhe. Adubu Ukraine gi Konung city kip ki Mathakta cruise missile ani Kapthakhre maduda thokpa siba natraga sokpa masung attack akai gi ipau mayek sengna khangdri haina kip regional administration na phongdokladuna Russia gi forcing na Iran na saba drone singsu season haina makha tare mayai thangba region Dnipro Petewaska gi Makog Valentin Rezbichenko na Russia na administrative center Dnipro da attack sing tawrakre haikhe industrial enterprise amada pankhe yamna chawna mai chakhe sahi taraga mangagi nupi macha ma yauna miyoi taraga mari soki haina mahakna kona lauthokhe kha thangba Odessa region da infrastructure da su Russian attack taruki amasung Black Sea territory adu da paktak na missile attack ama chatharak pa yai haina governor na miyam da section na ba lauthokhe nongpok thangba kharkip region da su attack tawrakhe Russian attack sing adu da maruaiba infrastructure da pankhi amasung miyoi ahum soki haina governor Oleg Sinegubov na lauthokhe Russia na nahuna na missile strike tawrakbada Ukraine ge gas plant amang ata thokle Poland da missile pokhai khiba Ukraine da maral siba yaroi Zelensky Russia na Ukraine da landa ba hek hawrakhiba da ge khwaidagi sathiba mawong da missile strike chatharakhiba da Ukraine ge gas plant da amang ata thokle haino official report amagi matungin na phongdokle Russia na missile strike chatharakhiba da amang ata thoklaba gas plant adu maruaina gas puthokpagi facility ne masigi su mathakta missile factory amasu amang ata thokre chatharakhiba attack adu da Ukraine gi miyoi mari sikhre handaki chayol khargi matamasida Russia na Ukraine gi lan asida maithiba nanglaba matung tarakpada Ukraine gi maruaiba energy infrastructure sing da target tawduna attack chathabagi thawong hengalakle ngarang chathagiba attack asigi matang da Russia gi maiki degite karigumba kamen ama tapiraktre Zaporizhia regime da laiba residential building da missile strike chatharakibagi thawdokta miyoi mari di sire haina president office dagi pikhiba warol amagi matungina phongdokle Ukraine gi khwaidagi chawba city singi manungda ama oiriba Dnipro da su Russia na missile attack chatharakhi haina regional head ki maiki dagi phongdokre chatharakhiba attack adu da industrial facility ama amangata thokibaga loinana miyoi taraga mari asokapan nangkhe Prime Minister na makata na haikibada city ge Pidenmas factory da bomb thadabadage amangata thokle haidiba factory asida missile saba made atay atopa lan gi khulai sabada su sizinai Nikopol city da su Russia na kablakiba missile humudra tasilakhe masina infrastructure sing da amangata thogan baga loinana yum kaya mai phangdabagi awaba mayok na halle Odessa amadi Kharkiv region da leriba infrastructure kaya amadasu target tawrakhibada miyoi ahum asokapan nangkhi haire Ukraine gi capital kip mafam ase air raid chatharakpagi silent khongkhe local air defense na su athuba matamde action lokhatuna military authorities inge maike dege cruise missile ani amade Iran na saba drone ani Kapthakhre haibagi report tawkhe Lviv region gi head na phongdokhibada air defense mafam adu operate tawri haibadu khudaki oina confirmation adu khudaki oina di tawba ngamde ngarang Russia na missile attack chatharakhiba du gi pawkhumoi na president office ki head na de Russia bu Ukraine da khut halanna ba honare haina su maral sikhe Russia na chatharakliba thawong ase yamna natai chadaba amani haire Ukraine na su air raid ki alert oina laikhe masi maruai na laibak pokpa numita Russia na
पाक्सना एटेक चथरखरबा मतुंग तारकपदा मिकुप नाहुमसिंगना लैरे यूक्रेन रशियाना मसिंग यामलबा लॉन्ग रेंज मिसाइल सिंग सिजनदुना अकनबा मोंगदा एटेक तौखे लान असि हौख्रबा मतुंगदा ख्वाइदगी अकनबा मोंगदा रशियाना मिसाइल एटेक चथखिबाने लैबाक पोकपा नुमितकी नुमिदांग वाइरमदा यूक्रेनगा ताइनबा पोलैंडगी विलेज अमदा रॉकेट तासनखिबगी थौदोक्ता मियोयने सिखिबदगी लान असि पाक्थोक चाउथोरगदरा हाइबगी नुंगनांगबा लैखिबाने अदुबु मिसाइल अदु अहानबददे रशियाना कापलकपा ओइगनी हाइना पानरमबदगे इन्वेस्टिगेशन चथरबा मतुंगदा यूक्रेन एयर डिफेंस सिस्टम मिसाइल S-300 कापखिबदगे पोलैंड की लमखै लाना तासिलकपा थेंगनरखिबने मरक असिदा यूक्रेन की प्रेसिडेंट वोलोदिमिर जेलेंस्की नदी पोलैंड की विलेज अमदा मिसाइल पोखाइदुना मियोयनी सिखिबगी थौदोक अदु यूक्रेन द मराल थंजिनबा यारoi हाइना फोंदोखरे नेटो की चिफ ओइरिबा जेन्स स्टोल्टेनबर्ग ना यूक्रेन की एयर डिफेंस मिसाइल ओइगनी हाइना फोंदोकपा लैख्रबाने यूक्रेन की प्रेसिडेंट वोलोदिमिर नदी पोलैंड द पोखाइरिबा मिसाइल अदु यूक्रेन की ओरिजिन नते हाइना फोंदोखिबा वाफम अदुदा US के प्रेसिडेंट जो बाइडेन अदे मिसाइल अदुगे ट्राजेक्टरी लाइन अदु यंगलखिबा मतमदा रशिया की मिसाइल ओइरोइ हाइना फोंदोखिबाने यूक्रेन दे ताइनबा पोलैंड के बॉर्डर विलेज अमदा मिसाइल अदुना पोखाइखिबगी थौदोक्ता मियोयनी सिखे रशियाना अकनबा मोंगदा एयर स्ट्राइक अमदी मिसाइल अटैक चथरकपना यूक्रेन की एयर डिफेंस सिस्टम एक्टिवेट तौदुना लैखि हाइरे अरोइबदा ताबिरिबा पुमनमकपु थागचरे।